Online Manipurgi numidangi pau yengbiriba pumnamang puthoi somna khurumjari ahanbada maroiba pau. Sympathy Fangnaba Khutlai khara surrender tausinnabani Kuki Jolup Singh. Manipuri Governor ga unaraba matung Khutlai khara surrender taukhibadu Sympathy Fangnabani haina Kuki Jo organization singna maral sirali. Kuki Jo organization sing maroina Indigenous Tribal Leaders Forum ITLF amasung Committee on Tribal Unity Kotuna Arambai Tengolna nomai chahum rom surrender taukhibadu public image Fangnaba amadi lenga ki Sympathy Fangnaba tausinnaba thorang amani haina maral sirali. ITLF amasung Kotu ani na punna thadorokpa cherol amana hai Imphal Valley dagi nongmai lising taruk rom lut taukhibagi manungda Arambai Tengolna subnagi nongmai chaniga nifu taruk surrender taukhibase apunba lut taukiba nongmai masing gi chada manga rom dani maram asina makoina surrender tauribadu Sympathy amadi legitimacy fangnaba thorang amani Manipurgi governor unaraba matung surrender tarokpa asina makhoi gi asengba motivation adu mayek sengna takli hairi Kuki Jo community gi mioi chani gi kuntra hena hatkibadu gi teksak Arambai Tengolna pugadabani haina Maral Sibaga loinana Kuki Jogi oiba separate administration ama lehengadabani haina su demand tauri. Governor Ajay Kumar Balana Khutlai surrender taunaba numit 3 ni matam thakiba adugi Arambai numit aroiba numita Arambai Tengolna ngarang ahanba Manipur Rifles Battalion na nongmai chaningani fuko taruk surrender taukhibani. Governor Ajay Kumar Balana thasigi kunda cherol ama thoktuna numit 3 ni gi manungda lut taukiba nongmai sing surrender tawaknaba matam thakibani hariba matam asigi manungda surrender tawaktraba aduga Security Force na operation chathaba matamda thengnaba yaurabadi makhoi gi masakta logi oiba akanba thabak lokhatkani haina phongdokhibani. Amitshah na hayeng Manipurgi security gi fibam yengsingadauri. Manipurgi hojik oiriba security gi fibam Union Home Minister Amitshah na yengsilagani haidi. Manipurgi hojik oiriba security gi fibam asigi matangda Union Home Minister Amitshah na mari leinaba official singa loinana review meeting pangthokani hariba mifam aduda Manipurgi Governor Ajay Kumar Bala Manipur lenga ki makok thongba official sing amadi paramilitary force sing saruk yagani hairi asiguma makhalgi mifam pangthokodariba asi Manipurda President rule lakraba matungda ahanba oina pangthokadabani amaromda mifam asi yauruna bangasi Manipurgi Governor Ajay Kumar Bala Delhi gidamang Imphal thadokre hairi panba yabadi Amri Singh dagi lutawkiba khulai amadi logi wangmada pariba khulai sing surrender tawbagi aroiba matam ngarang loikraba matung ngasi governor na makata na March 3 ki nungthil pung 4 fawba khulai sing surrender tawranaba matam amuhana sangdokhibani. Kuki Singh na hayeng Delhi da khongjang changsin dauri. Kuki Jo Man Forum Delhi amasung NCR na sinduna hayeng March amada Kuki Jo community gi separate administration demand tawduna Delhi gi jantar mantar da khongjang changsin gani hairi. Kuki Jo Man Forum Nides and NRC na thadorokpa cherol amada minority Kuki Jo tribal singi oina Indian Constitution gi makhada legislature yawba Union Territory ama athuba matamda semgadabani haina center demand tawbaga loinana Arambai Tengolgi illegal charter of demanda Manipurgi governor na ayaba pikiba yaningde state army amadi police station dagi lut tawkiba automatic weapon lising taruk henbana Kuki Jo singi mathakta chathakiba attack amari leinaba casing CBI amasung NIA na lokhatpa ngamdaba yaningde David Thekpu hatpada chenaba kumbi MLA gi PRO Marem Romesh amasung Sanasam Premchandra CBI NIA na fagadabani haiba demand tawduna khongjang asi changsin gadabani hairi